KANGLUP ANIGI MARAKTA THOKLIBA IRANG ASI ATHUBADA LOISHINABAGI DAMAK KUKI Natraga Meitei Phurupna Thouna Leina Ceasefire Laothokpagi Tangai Phadaba Chaona Lei HAINA United NAGA Council UNC gi NAGA Peace Committee na KHANGHALAKLI Hiramasagi matangda NAGA Peace Committee gi members singna Newmai News Network ta hai Manipurda hauzik oiriba phiba masina Meitei amasung Kuki Phurupki miyoi singda khudong chadaba kyamarum mayokna halei phiba masi yawrabanina hauzikti nakal animaki miyoi sing Table the Paminatuna Irang asi Loisinaba Puna Warep Lominabagi Matamadu Lakle Matangas the Kuki Natraga Meitei Irang asi Makatana Sathadanaba Thouna Leina Nakal Namayu over Phirep Ama Lobagi Tangai Phadaba Chaona Lei Master Nakal Amana Ceasefire Hek Laothokpada Atopa Meitei Dagisu Madubu Tung Induna Chatpagi Phirep Ama Soidana Laurakani Haibagi Phadaba Chaona Lei UNC gi NAGA Peace Committee na thazai madudi Meitei Natraga Kuki gi Maikaidagi Amana Ceasefire gi Phirep asi Hek Laurakpada Irang asi Waroisin Soidana Purakpa ngamgani Loinana Hairiba Ceasefire gi Khongthang asibu Thouna Leina Laurakpa Phurup adu tungda haurakliba mirol kyana ningsingdun lehogani Thokliba Irang asi Waroisin Puraknabagi damak UNC gi Peace Committee gi members singna Kuki amasung Meitei Phurupki luchingba singa thengkhang kayarakta tongan na unakhiba leire Maduda nakal animaki luchingba singa Irang asi loisinabagi matangda kupna khana nainakhi haukheba September thadasu committees na center amasung state government ta Irang asi athubada loisinduna lamdamasta rule of law mapung fana chatna hanaba taksin khiba leikre Irang asi makata na thoktanaba nakal animakna medagi platform singda awai akhum taunabagi thawong asi sulepiu Thokdok ama thoklabadi madugi warosin soidana laigani warosin adu ekhoi puna thiminasi haina committee asigi members singna makatana appeal tawki